Pauxedi Yumpham Oiba Maroiba Pau Kharab de Tawjare. Bosemgi Secretary Amadi Examination Controller Leitabadagi Maheiroi singda Yamna Sauna Awaba Mayuknare. Board of Secondary Education Manipur Bosemgi Maroiba Pam Ani Ibade Secretary Amadi Examination Controller Leitabadagi Housing Lamda Masiki Class 10 Tougadaba Maheiroi sing Yauna Atay Maheiroi sing Hiram Kaya Yamna Sauna Awaba Mayuknale. Pauxi Asina Pangpa Paugi Matuk Inadi Bosemgi Secretary Amusuk Examination Controller Asi Deputation the Sahi Ani ki oina hapane aduba hariba maru iba pham ani asi puramba mioi ani aduge thabak pubagi matam mamang sahi ki December 38 da loihre masi ki matung da haju phawda Manipur sarkar ki maike de ki anuba secretary amadi parikha pangthok pada maru iba thotang Loukhatnaba examination controller hapidana leire pawasina ai bosem ki maru iba janglen charu oriba pham ani asi sarkarna haju phawba hapidana leibede ki Maheiroi singna matam ki mark sheet certificate tanthokpa amade duplicate na singba loba yadaduna leire masig matakta COVID-19 na param oiduna matam sangna school tingjen duna laik tamba haudaduna leiriba Maheiroi sing maruina class 10 maruina class 10 parikha pangthok na bakira bakta huji akanba thabak paikat kadaba matam asida pham ani asi hangduna leibadagi class 10 ki parikha pangthok pangam loidabagi phibam da leire haire pawasina makha taribade hauzik bosem ki oiriba phibam asida sarkarna atuba matamda hangduna leiriba secretary amade examination controller ki pham ani asi sarkarna atuba matamda mention duna pangthokpam thokpa mathoksing adu pangthokhan bachungare natragana bosem ki chatna kanglon ki matung ina hanagi bosem ki secretary amade examination controller oramba miyosing asi makhatana sahi ama sangdokpa yai aiba lei maramadra bosem ki makhada parikha pangthokeba Maheiroi singi yengbiduna atuba matamda hangtheba pham ani asi mention binaba education minister S Rajen amade se minister Biren ki athoba miyeng changbiu aina Maheiroi section kaya dagi pausi asida pangkok narakle atopa pau amadana se minister na sekmai kanglatom bi kaithel chanana ba jatra hunkhre ITI sekmai ki building changakre Manipur praja sing tumlak taba kuirakle sarkar asina laitana tumhatlagani se minister matam kuina Manipur ki law and order ki phibam phatana lakhiba lalhauba ki irangkan khiba Manipur ki Armed Forces Special Power Act Loukhatnaba hona kiba kaya asina laita daba Manipur amu oibadagi Manipur praja sing laitana tumdaba koirakle haujikte Manipur ki law and order ki phibam phagalaklabanina sarkar pairaba singna tumdana leibak miyam gi damakta jai phana bathabak tawduna tumdaba koiraklaba Manipur ki praja sing laitana tumanna ba honaragani IDS Minister Biren phongdokre wafam asi sarkar asina sekpai kaithel amadi kanglatom bi kaithel dauna sananabagi jatra hun kiba amadi sekmai dauna saba ITI ki building changabagi mapung oiba thorum asi kanglatombi da punna pangthokiba thorum da wangang latuna phangdokibane Chief Minister na makha takibadi matam kuina Manipur dagi Armed Forces Special Power Act lauthokna ba khonabada Manipur ki miyam tumpham chafam khangdana angak ko phangna wakhre madugi matakta lalhobagi irang amadi kanglo basel amaga nungsinadabagi irang kyana amuke hena leitaba phangkhide Donald Trump sogot pasing irang horakpadagi taraga mari sokle yangkhani thoi phare Washington da Donald Trump bo sagot pasing irang horakpadagi mioi taragani thoi chathina asok apan nangle aina agency ki pauna aire thokdoktugu mari lainana bio yangkhani thoi phare aina su pawasina makatare ngarang asi Washington da nauna karakpa Joe Biden na SARS lokna dabagi Thourang paikhatlingai da Trump sogot bakangbu singna irang horakpadagi asok apan nangkibani aire Center da state damadi union territory singda bird flu ki section Thourang Loukhatnaba Khanghnkhre Haujik laibak asigi tongan ba state kaya da bird flu santorakpana maram oiraga kendra sarkarna state amadi union territory singda lokhatpham thokpa oithokpa jaba step sing Loukhatnaba Khanghnkhre state sarkarna makhatana phangthokibada haujik Madhya Pradesh SP Kerala Rajasthan amadi Haryana da bird flu santorakliba asiga mari leinana atai state kaya dasu masiga oithokpa leibana section Thourang asi Loukhatnaba Khanghnkhre haire Nakalamarom da yum may thana na ba honaraba pioi pungkun mari ki manung da phaga dabane nungsi na ba nupi na phone number block thammi haiduna nupi asigi mayum may thana na ba honaraba bogi mem Nur Hasan alias Imran ngasi phawba police department na phapangam daba asi laibak thibane athuba matam da phatuna charak piu aina thawtuk asiga mari leinana semkhiba JSC against the burning of Themba house and the attempt of murdering all the family members ki convener MD Boyhain phangdokre ngasi JSC asina sinduna Manipur Press Club da pangthokiba pawgi mifamda Boyhain ai
था सिगी ताग मगा हिंगनो याद बेंगुन जंगबी द लेबा पुसम इथेंबगी मसानुपी का खंगनी आइबा नुपा अमना इथेंबगी मसानुपी दा नुपा असिगी नंबर इथेंबगी मसानुपी ना नुपा असिगी नंबर ब्लॉक थमी आइदुना इथेंबगी युंगे पोचै मै थापत नतना युम अदुबु मै थानानब होनरम थौदोक लैख्रे थौदोक असिगी मतंग द इमुंग मनुंग दा इम्फाल पुलिस स्टेशन दा केस अमसु फाइल तौखरबने मागना हाई पुलिस दा केस फाइल तौखरबसु सेनरिबा बोगी मेम नूर हसन एलास इमरान हारिबा म्यूई असिग नसी बाबो फादुना पुथोक ngamdre masiwa police department asina thawidabagi mami tare marabaduna police department nga sidagi pungkon mari gi manungda chenara bimi asi phaduna serak pigadabane karigumba serak pidrabadi thangnaba namitagi akanba khongjang chengchena pa sem charagani aike atopa pau amadana Eikhoi Yamna Nonjaraga politics Tougadaba Ntte Biren Chief Minister N Biren Eikhre Eikhoi Yamna Nonjaraga politics Tougadaba Ntte Eikhoi di Yamna discipline laina teamwork oina tawgane wa phamasing asi sengmai amati kangla tombidut angna sagadaba ima kethel singi ur ung tambagi thoramda mangna phongdokibane UK dagi thorakpa Maheiroi Covid-19 Negative Oire UK da lairik tamduna lairubadagi December 13 ta aeroplane da Imphal thorakim Imphal iski porompat thawan thaba laikai dagi Maheiroi no pamasa adugi sample lauraga haujik UK da sandorkliba Covid-19 ki anoba strain adu oiram godro oiramoidra khangdokna papune da leiba National Institute of Virology NIB da thakiba du negative oire aina report pirakle UK dagi halakpadagi lampen da leiba RD wing da leiba Covid care center da layang chattaduna lairakiba Maheiroi ase negative oire aibaki pune dagi tharakpa role adu ngasi Manipur Chief Minister N Biren gi Facebook account da thagalaktuna ahanbu ina lebak miyam da khangalakhe loina na Maheiroi ase negative oirakpa asida Chief Minister N Biren gi mai kedagi su haraute ma phongdokhe panba yabadi UK dagi thorakiba Maheiroi no pamasa adugi porompa thawan thaba lekaida leiba imungi miusingchu December 18 da Covid-19 test da December 18 da negative oire aina report pirakhrabane maragasi da eviction gi order matam khara Lepkho ATSUM Imphal East ki manung channa tribal colony del aiba Cheksin eviction tondubi order matam khara Lepkho amade license regularize tawada church yona community khudimagna yagadaba mongda regularize tawbiu aina all tribal students union Manipur ke maikede ke apel tawrakle ngasi Manipur press club da pangthoki pa pamising unabagi thoramda ATSUM gi general secretary SR Andriana I Kumja lisik adi kun ki December 13 da porompat sub divisional officer na Imphal East ki manung chana tribal colony da Leiriba searching bo eviction taw hain order ama pikhe Supreme Court of India na aukiba lising ani mapan amade lising ani taragi order ki matung ina public area ki manung chana leiba unauthorized oiba license sing taw tongna ba order ama thoke lising ani mapan ki pamangta leiba religious structure sing regulate tongna ba amadi committee ama semdana leiriba structure adu lokthokhiba natragana atopa mafamda honganba natragana regularize tawba aina leikhe madugi matung ina Manipur sarkar na committee ama semkhe lising ani taraga mathoi October 18 license 180 at regularize tawna ba order thoke adu order adu thisilubada Christian ki over church te amata yaurumde Imphal East amadi Imphal West church kya lei churching asi English amaga sampur hundra amade lising amaga sampur marfu gi ngaktane asigamba ariba churching asi state government na karamna regularize tawbada khatharaga thambirambano Bharat kumba secular webelam amadede asigamba order asi aranba thongne maramaduna state asida leiba community khudimaki yengbiraga lising ani taraga mathoi ki order asi review tawbiu amade community khudimakna yagadaba religious khudimaki licensing yauna anobalis ama thokbiyo kumja lising ani kun ki December 13 da thokiba eviction ki order matam kharagi oina hold tawduna thambiu aina so appeal tawkhe aroibada content sing asigi maru iba pau khara asi ba pau tamjariba Manipur local news YouTube channel amadi Facebook page asidagi yengbiri pupna mapathaga sari channel asing atom da kanarabadi subscribe tawbitri basing subscribe tawbiru moloinana like and share tawbusu kawbi ganupna makpo amukanna thaga sari